online manipur YouTube channel sebing birba mempum nongpo mukana taramok jari han badem na maru ipa wam update thamjage Thangjingda today kiba cross amuk hanna Kukisinga Yungkhre aduga mathangi update asna Kuki militant singa Sikh regiment amadi CRPF ki combined force ka khut thoknakhre thauduga singa se ayupung manga romta bada Bishnupur district ki manung sanna leiba moirang AC na koliba tronglaubi maning lekai de thokibani hairi pausin hai Kuki khulai paiba sing na tronglaubi maning lekai da atada kam leitana nung mai kapsil lakpadegi mapam adubu ngak seliba Sikh regiment amadi CRPF ki combined force na khut handuna chaurang na minute tram ngarom kapna kibani hairi adum oinamak thodok aduda hojik phawbugi oina misimina asuk apan gi paw leite hairi aduga mathangi update asna Myanmar Lanmeena Nongthaktagi Landabadagi Lalhoubasing HANDOKHRE mamang thagi kuntare te ki horaduna Myanmar lenga ki mayokta lanhor betongan tongan pa ethnic underground organization gi apun balup Brotherhood Alliance jaun atopa Lalhoubasing na sa tharakpa akan ba attack mayok narkiba Myanmar lenga ngarang dagi hauna sagang region gi Taje town do Nongthaktagi Landabadagi yaun akan ba attack sa tharakpa dagi Lalhoubasing gi manung da am oiriba Tiger Brothers People's Defense Force ki Bo Tiger Singh ngasidagi khongphom HANDOKHRE hairi thodok asigi matangda Lalhoubasing asigi maikei gi pause amada phongdokkibada makhoi Taka Township Police Station kaktamak lausin gadaba walingai gi sarakta Myanmar Lanmeena akan ba attack sa tharpadagi ngasi numidum ba matungda aikhoi gi khonpham handorakle kariguma Myanmar Lanmeena gi Jet Singh laklamdrabadi police station adu yauna town adugi lemhobo mafam sing aikhoi gi kutta taramlagani haiki Myanmar Lanmeena gi maikei gi sathakiba Year strike yauba akan ba attack adu da Lalhouba ama sikiba loinana amana soki adu ga Lalhoubasing gi khutta Myanmar Lanmeena amasung police personnel ke asiki haina su Lalhoubasing asiki maikei gi claim tauki Myanmar Lanmeena gi maikei gi sathakiba attack ta taje khulgi miu ama sikiba ga loinana atopa kharna soki fighter jet amasung MYANMAR helicopter sijanaduna Myanmar Lanmeena Nongthaktagi makhoi gi mayokta Lalhoubasing gi mathakta akan ba attack sa tharkibani hairi Myanmar Lanmeena ki attack atu sarug yakiba Lanmeena helicopter na Yeyu township ta reinforcements sing honjilakhiba na Lalhoubasing gi Lanmeena tangai phadana khongpham handokpa tarakibani haina su People's Defense Force ki lusingba amana phongdoki Panbe abadi thasigi kunga nithoi da Lalhoubasing na Myanmar gi taje hairiba khul asida attack sa tharkiba ga loinana masigi town attack hokiba ningthokaba numit ki numidang yausinba ngamkibani atubuna kalani ki marakta kuthokna kiba atu matam sangna sathakiba na maram oiraduna Myanmar Lanmeena gi reinforcement sing amasung fighter jet sing yausilakna bagi tanja phangkhre haina su PDF ki lusingba asina phangdoraki Myanmar lenga ki mathakta kan balan satharbiba tongan ba Lalhoubasing asida leibak asigi pro democracy force sing na su asubung mating pangbu loinana khutcham naraklibani aduga mathangi update asna Lalhoubani hand grenade ka konana fare police control room na ngasi thorki besterona amada manipuri police na underground organization amagi active member ani Imphal West district ki mafam amada gi fare hairi serol sina makata na high fare ba active member sing adugi detonator yorom drop point kontraga toruk hand grenade ama mobile handset ani wallet ani Aadhaar card ani sel oina lupa lising ahum ga sani ga marfu amasung blue amasung black masugi scooter ama recover tawre hairi loinana ngasi su thawal kaksing Imphal West Tengnopol amasung Bishnupur district sing gi vulnerable areas sing the security force sing na thi hum gi thabuk sing sathakre hairi amaram da pause khan aram bai tengol amasung kumbi police na kumbi wangu lambi da social work tomina ki haina phongnar ki report adu aran ba report ni haina control room gi serol sina phongduragli video sing bibagi damakta mayam pum nang pu amuka hana thaka chari anu update ki damakta online manipur YouTube channel na subscribe to bidamu thank you